Meetop na Kanano Yelhoumee na Kanano Haibadu Mayek Shengna Khanglaba Matam Da Delimitation Pangthokpiyu HAINA LAMLAI MLA IBOMCHA PHONGDOKKHRE Nitiaipat Chuthekta Leiba Thambal Sanglinda Pangthokkiba Paugi Mifam Amada Wafam ase Phongdokladuna Mahakna Hai Achumba census ta yumpham oiraga delimitation tawbada BJP Manipur Pradesh na yaningdaba amata leite adubu hauzik leiriba Manipur gi census report asida yumpham oiraga delimitation tawbadi aranba khongthang oigani hauzik Manipur gi electoral roll da Meetop miyancha kaya ama yauri masina khayama sengdringai da delimitation pangthoklabade delimitation tawbage achumba wahanthok fangbangam loi Miraibagtagi Naronda Changsilaktuna Lairiba Meetop Singh Asi Khandoknaba Center Naso Yamna Kan Hotnari Issue Asi BJP na Yamna Hakchina Lawi Handaktasu Parliament ki House Animakta Foreigners Singh Regulate Tawnaba Egani Pass Tawkhre Haukiba Tang Amadasu BJP ki MLA Amade BJP ki Office Bearer Singh ki Oiba Mifam ama Pangthoktuna Member Tarahumdoina Saba Delimitation Committee ama Semkhibaga Loinana Hiramasida Kupna Yengsili HAINA Mahakna Phongdokhe What is census to certain irregularities mayam amna laibadagi tawre do khoina concern am oibe che kaino hai kanda census tawba kansida Manipur gi oiba indigenous khaise si phajana khantoga maduda topa mapandagi changjalakpa adagi electoral roll da yawhum thanba khochanba kaiduba ayam lairisi masi sengna sengtokpagi census ama adana clear oina tawrabu matungda koigi delimitation si tawgadabni aibuduni aduna koi BJP na koigi mapandagi koigi ain kaina changjalakpa kholakko mayamna koi sidal leibasi yam serious we gejo handak buji current parliament sidasu koi ek ani pass tawramne mapandagi changjalakpa singsi lakh tara fine tawba dagi 10 years imprisonment ki khot pai sinasu BJP na mapandai kaitagi changchalaga koi Meetop sing kari sing sidi yanchalaga leibisi koi lehenbe yade abisi serious way sinasu dum tai Paugi Mifam aduga mari leinana General Secretary Administration ke Saratna Hai Supreme Court na Delimitation Pangthoknaba Directive Pikiba State ahum Nagaland Arunachal Pradesh amadi Manipur ki manungda Arunachal Pradesh amadi Nagaland ki oina process tawba hokre atubu kumza lising ama anisuk na amage census report ta Manipur gi oina aranba kaya yaubna maram oiraga census report ase hana semdokpa ama jange Kumza Lisingani Kuntarukta All India ki oina pangthokadariba delimitation asidade Manipur gi su tawdaba yaroidabagi maram leibana census report da yauriba aranba singase semdok naba sem sahuba mathau tai hauzik lamdam asina mayoknariba demographic imbalance ase semdok laba matungda delimitation pangthoknaba BJP na kanna hotnari haina so mahakna makha takhi Hojiksu BJP ki standing lairiba demographic imbalance laiba Meetop tangsi laiba mayam sa masinik thi jana kamera indiana madu gi damakta koi manguna so koi hujiksi no to bahore ILP sana hanba gi FMR gi kari gi amagi mayam to iba mayam sa masi kari gi no haraga di hujiki si Meetop si khandoga koi original loiba nan honorable home minister na parliament haduni india si no singi foreigner singi dumping ground nate Hairisa, masih cuma mayamji ningsing aga loina makse koi takthok matungda koi delimitation tawpiyu haibase masih BJP su leng da stand ni haibase mayamda media ki kuthangda print electronic media ki kuthangda hangan jabni Manipur ki pusapuna